आकाशवाणी इम्फाल Ngangom Kiran पाव पाजरी अहनबद मरुवैब पाव मुख्यमंत्री नोंथोमम बिरेन हाइरी नुपीबु नमजा नमथेकनबमदी ओटनाइबद चेनब मियोसिंग अकन मसेराक पीगनी राज्य के डीजीपी एलएम खौटेना हाइरी सुरसानपुर थौदोक मरी लेना चथरिब थिजिनबगी थबक अचुम माइकेद संगसिल्ली वा याउन मणिपुर के उमंगी पोथोकसिंग बराक तुरेल मरिलदा लोन असामलमद पुथोकपसिंग मथकता अकन थबक लौकलगनी हाइना मुख्यमंत्री न फोंदोक्रे मणिपुर कोविड-19 मरी लेना मियोय अनि लैखिद्रे हौजुक फाउबदा लाइचित असिना सिखिबा मिगी मसिंग 35 सुरे अमसुंग नेशनल एजुकेशन पॉलिसी मरी लेना पांगथोकपा गवर्नर सिंगी कॉन्फ्रेंस ता हयेंग राष्ट्रपति रामनाथ कोविंद अमसुंग प्रधानमंत्री नरेंद्र मोदी न वा nganggani मुख्यमंत्री नोंथोमम बिरेन हाइरी नुपीबु नमजा नमथेकनबा मदी ओटनाइबद चेनब मियोयसिंग अकन मसेराक पीगनी इम्फाल के मुख्यमंत्री के सेक्रेटरीट ngasi पाउमिसिंग उनाबा मदा सिरी बिरेन हाई कोविड-19 के लान थेंग कन्न सथरिंगे मनुंगदा हंदक तमयंग इम्फाल नुपी मसा अमा तमथिना ओटनाइरब मतुंगदा लैखिदबगी थौदोक अदु सरकारना यामना हक्चिना लौई थौदोक अदु द मपुंग ओइना चेनब मियोय तरुक पुलिस न फारे अथुवा मतमदा चार्ज थागतुना लेबाक असिदा चनरिबा आइन गी मतुंग इना दंडी पीरगनी सुरचानपुरता पैसा लाखिबगी थौदोकता मियोय अमा नोंमैना कापतुना हालंबा अदुबु कन्न यानिंगदबा फोंदोकलदुना मुख्यमंत्री न हाई थौदोक असिगी मतंगदा चिंगनबा मियोय अहुम फारे महागना हाई राज्य के डीजीपी एलएम खौटे ngasi सुरचानपुरदा थादुना मफमददा सस्पेंशन ऑफ ऑपरेशन सु सही तौदुना लैरिबा लालरुप सिंगी लुसिंगबसिंग कौखतुना मिसि असिगी मतंगदा थिजिननबा खंगनख्रे मरालाइबसिंग फाननबा होनबदा मयांग इम्फाल गी मियामना पुलिस न मतेंग पांगखिबगुमना सेल लाखपगी थौदोकता चेनबसिंग फाननबा होनबदा सुरचानपुर गी मियामना मतेंग पांगबिनबा मुख्यमंत्री न अपील तौखि श्री बिरेन हाई मयांग इम्फाल अमसुंग सुरचानपुर थौदोकता लैखिद्रबसिंग इमुंग मनुंगदा राज्य सरकार गी ओइबा एक्सग्रेसिया पिनब नियम गी मखादा सरकार ने एक्सग्रेसिया पिरगनी सुंबयान मथोंग हुक्तबा नुपी अंगांग बु यामना उसित थवैदबगी मवंगदा सानागी सत्कदब लमसेत चलगा इसा नुपी मन नतब लमसेत चलंबा अदुगा मदुगी तुंग तारकपदा इसा नुपी दु कनमंगमदना हॉस्पिटल दा लैखिद्रे हाइबा थौदोक तो स्ट्रांगेस्ट टाइम द कंडेम तवे अदुगा सुंबा थौदोक सि अमोन थोक्तनबा कोई एग्जाम्पलरी ओइबा पनिशमेंट पिननबा कोई लॉ कोर्ट के खुथांगदा as early as possible थानी की मनुंग से दा कोई चार्जशीट फ्रेम तौरगा अदुगुमा यामना हाइनेस्ट क्राइम रेपिस्ट किलर मर्डरर सिंगदो कोई मतिक चाब दनी पिननबा मणिपुर गवर्नमेंट की साइट की मेनली होम डिपार्टमेंट की साइट की होनरी सुरचानपुर जिला द सकंगदबसिंग हौखिबे राय निमित्ता आरामबम रंजन कौबा एटीएम की सेक्यूरिटी गार्ड अमा नोंमैना कापतुना हातखिबमदी लुपा कोटी अमा लाख 15 सेनफमसिंग लाखरब मतुंग जिला अदुदा ओइरक्लिबे फियमगी मतंगदा राज्य की डीजीपी एलएम खौटेना यंगसिनख्रे डीजीपी ना मिसी असिग मरी लेना सेमकिबा जेएससी को उनखी उनबदुदा जेएससी मसुंग सरकारना अमगा मतेंग पांगनदुना चेनबसिंग अथवा मतमना फाननबा होनबा हाइना यानकी तुंगदा पाउमिसिंग हंग वाहंग अमगी पाखुमदा डीजीपी ना हाई थौदोक अदुगा मरी लेना थिजिनबगी थबक अचुम माइकेद संगसिल्ली थौदोक अदु सु तौरिबसिंग जॉइंट मॉनिटरिंग ग्रुप त पुखतुना खनरे थौदोक अदु थिजिनबदा सु कांगलुपसिंगना पांगबा याबा मतेंग पांगनी हाबगी थाजब पिरकले हाइरी No doubt it was broad daylight. Security deployment was there in the greater town area at different strategic locations. But unfortunately, this event was not noticed at the time when the incident happened, that such a firing had taken place. Now, I cannot say that this security lapse in the sense because the bank itself was not looted and it happened outside in a public place. And there were deployment of security in the town area. So I don't think it could be termed as a security lapse. अखोई पाउमी फ्रांसिस सोंगातेन हाई थौदोक तुद लैखिद्रबा रंजन गी हक्सांग हौजिकसु सुरचानपुर डिस्ट्रिक्ट हॉस्पिटल गी मोक्ट लैरी मयांग इम्फाल बेंगुल लौकोक्तगी नुपी मसा अमा ओटनाइर मतुंग लैखिदबगी थौदोक अदुदा चेनब मियोसिंग अकनबे दंदी पिनब तक्सिनदुना ngasi हाइबोंग मखोंग थोइबी खोंगदा लमदम मदुगी मियामना वाकन मिफम सथखरे वाकन मिफम मदु सरुक याखिबसिंगना मिहात पसिंग दंदी पियु अखोई अचुम वायल पामी हाइब खोलाउसिंग लाउकी बीए बीएससी बीकॉम के तरुक सुबह सेमिस्टर परीक्षा थागदब महिरोसिंगना परीक्षा सेंटर होंगदोक होंजिन तौबगी मतम सेप्टेंबर 9 फाउबा सांगदोकले मणिपुर यूनिवर्सिटी की कंट्रोलर ऑफ एग्जामिनेशन की चेरोल मन हाई महिरोसिंगना एग्जामिनेशन सेंटर ओंथोकपगी थौंग असी यूनिवर्सिटी की वेबसाइट की खुदांगदा पांगथोकप यागनी इंग्लिसिंगनी कुनगी नेशनल डिफेंस एकेडमी मसुंग नेवल एकेडमी एग्जामिनेशन 1 मसुंग 2 ngasi मणिपुर की ओइना इम्फाल की तोंगान तोंगान बा सब सेंटर अहुमदा माई पाकना पांगथोकरे
Manipur Public Service Commission ki Secretary amasung Coordinating Supervisor NG Robin athokpa cherol amada hai MPSC DM College of Arts amasung DM College of Science ta pangthokiba parikya aduda punna candidate chatuk kunthra mathoina parikya thaki UPSC na piba guideline gi makhada COVID-19 ki sana kanglon sing ngaktuna parikya adu mapung phana pangthoki hairi pau gi marak thatna ateno break ama Viral hepatitis B amadi C lemna test tawbaga loinana hepatitis C lemna layeng bagi kudong sabasing National Viral Hepatitis Control Program gi makhada masak khandoklaba model treatment center sing RIMS Zenims District Treatment Center oriba District Hospital singda phangbigani kanaguma mioi singna viral hepatitis na naramba yai haina chingnabiba leirabadi thimthaba tawdana hairiba treatment center sing aseda laktuna test tawthokpiyu khangdokpiyu virus sing asi karigumba yauramba tarabadi matam chana layeng bagi kudong sabasing lobiduna laina sing asina tungda thogalakpa yaba kudong thiba sing haibadi chronic liver disease liver cancer na chingba kaya dagi ngathok minasi miron minupi khuding makna suksoi soidana hepatitis B test tawthokpiyu amadi poglagliba angang khuding mak hepatitis B gi birth dose kapthokpiyu karigumba miron minupi sing hepatitis B positive oiba tarabadi government health facility labor center singda angang unabiyu angang hekpokpaga hepatitis B vaccine amasung hepatitis B immunoglobulin injection pungkun mari gi manungda kapthokpiyu paujenjariba National Health Mission Government of Manipur tabiriba pawasi Akashvani Imphal dagini Mukhyamatri Nongthomam Biren hairi wa yaungna Manipur gi umangi pothok sing barak turel marilda lonna asamlonda puthokpasing mathakta kan bathabak lokalagani social media da thagat warol amada Mukhyamatri na hai asigumba miyo singi mathakta akan bathabak lokana nabagi damak ahenwa police amadi forest ki miyo sing jiribam da thajan krai ngarang chu jiribam police na barak turel gi ising lambi da purakpa wal sing manga chatruk kun manga masung saurakna u cubic feet Homputra rom soto bekrata ki fagal u singatu ayamana lehaw amadi wang pambi singni Indian Forest Act lising masapun kuntaret ki section yang kini thogi makhada phagalaw polam singadu makhata wa thawuk lakona bagi damag forest bibak ta sinakrai ain kaina umangi potok singlalon mada chenaba singi mathakta jiribam police na lokali ba thawuk singbo Mukhyamantri na thagat pa phongdokki Aikhoi ge jiribam paumi ngathem Bishwajit na hai jiribam gi mafum kya da police na ain kaina umangi potok singlalon ba thingnana ba makhata na thabak lokali Jiribam ki additional SP Ais Basulal Hojik Boro Bekra Sub Division da laiduna wa yaungna umangi potok sing ain kana lalona bagi damak honaram sing phagat bagi thabuk chathari ngasisu police kangbu asina wa lising ahumlom asamlom da puthokna ba yanthatuna lambi gi nakanda pairaga thamlam da gi phagat kre pharwa wa singadu Boro Bekra Sub Division gi Forest Range Officer da makha taba ain gi thabuk sing lokon anaba sinakre Jiribam ki SP nasu jila adu gi miyamda authority gi ayaba yauduna uwa yaungna umangi pothok sing yantatana na ba appeal tawri Kaksing District Police na jila asigi tongan wafam singdagi yu amadi yu sungmadi sina palong kaya fagat kre hairi tungda jila asigi SP Victoria Yangkhom na pangmi sing hai yu yon pham sing asi COVID-19 sandorok pa yaba mafam singni maramaduna COVID-19 laichat thingnana bagi saruk ama oina khongthang asi lokalakpani yu yon pham singi maramda miyamna police ta pau pirakpagi damakta SP na lamdamadu gi miyam thagat pa phongdokki Rashtriya Poshan Magi Thoram Manipur Social Welfare Bibak na paikhatli Rajya sigi angang singbu masiyob sinjak marang kaina pijinaba bibak asin honari Akashvani Imphal ngasi akanana unaba mada Social Welfare gi Director Ngangom Utam na hai Anganwadi Center singda hangduna leriba lam singda mana masing amade mahi marong sing thaduna angang singda pijinaba masung organic oiba mongda pochai thabagi kanaba angang singda khanghanana ba honari Masigi matakta masiyob chinjak mapung phana chaw phangdaba angang sing masak khangdoktuna Poshan Magi saruk am oina masiyob chinjak sing pijana ba su honari Medical Horticulture masung Agriculture Bibak singi akhang ahi singna video conferencing gi kuthangda angang singda masiyob chinjak pijaduna masamu phana thamnana bagi matangda Anganwadi worker amasung helper sing amadi supervisor singda training piri Rashtriya Poshan Magi thoram COVID-19 sana kaung sing ngakna pangthokli hainasu director na makhatana phongdokli Manipur Sinba Thungna Lairiba Anganwadi Center Singi Ahang Balam Sing Sidaida Manama Sing Amadi Mahimarong Thaba Sini. Organic Oiba Chinjak Singjigi Kanava Du Angang the Tambi Batanatana Makhoisu Masigumba Mahimarong Thabagi value si Kangnabagi Pandam the Chathabani. Rashtriya Poshan Magi Marueba Pandam Mamana Manipur the Lairiba Aikwegi malnutrition naraba angang sing masak khangdokpani portion ma sigi saruk ama oina makhoi da khoina machi oiba chinjak pi na bagi pandam su thamli
Manipur ngasi COVID-19 ga mari lenana mioi ani laikhidre masi tharaga rajya sida laichit asina laikhidaba mi gi masing kuntrani pan sure Thobal jila de sahi yankai humdoirom suraba mi ama Janims ta masung Imphal West jila de sahi kuntra mathoi suraba na pma Rims ta laikhidabani Amarom da hokiba pung kunmari sida rajya sida mioi chama kuntra mapan COVID-19 positive oiba thengnaki masig manungda Imphal West jila de mioi humputra mari yauri Rajya sida hojik positive oiba masing lising taret chupna kunithoi shure hojik active case lising machanipan kun leiri hariba matam sida mioi chama marphu mapan nawa phaduna discharge tauki hojik phawbuda punna mioi lising manga chama humpumari discharge taukre nawa phagalakpagi sang chada humputra humdoi dasmik manga mari ni Bishnupur Police Station da mathok tauba BDF personnel ama COVID-19 positive orakpadagi Superintendent of Police Bishnupur Office ki reserve line ki nongsup thangba barrack containment zone ni haina jila adu Deputy Commissioner na lauthokrai Thobal jila ki Hairok Part 2 mayai laikai da COVID-19 positive oiba yarakpadagi containment zone oina thamliba mafam asiga koibidang asi mahik sinena ba hidak sing kapthokrai hidak kapthokpagi thormadu mafam adu ki tongan tongan club sing amasung pradhan khusam naduna pangthokibani hairi COVID-19 laichat kamari lenana Indian Red Cross Society amasung Diamond Club Wangkai Yonglan ayang paliga punuk sinduna miyam bhap tahanbagi thorma mangasi laima kaithel da pangthokrai Amoromda Kumam Youth Club amasung Indian Red Cross Society na punna sinduna moirangi Kumam laikai da coronavirus ki matangda bhap tahanbagi thorma masu pangthokrai hairi Akashvani Imphal lagi pau tabiri National Education Policy ga mari lenana haying pangtokadaba Governor Singi Conference da Rashtrapati Ramnath Kovind amasung Pradhan Mantri Narendra Modi na wa ngangani Higher Education da awanu purakpada National Education Policy lisingani kungi thaudang haibasigi matangda video conferencing gi khuthang da pangtokadaba thoramasi Human Resource Mantraloy na sinbani National Education Policy lisingani kunnasi kunma thoisuba sahi chagi ahanba education policy ni amasung sahi kunthra mari gi matungda sigma policy asi semani Mamangi National Education Policy adu lising amat samapan marpu tarukta semkibani National Education Policy lising ani kunasina school amasung higher education gi thakta soba awanba mapurakna pandam thamlei Laibak asida hoki pung kunmari da khwaidagi masing yamna mioi lising humputra humdroi chatruk nifu COVID-19 dagi nawa phaduna discharge tauki Hojik phawbuda mioi lak kunthra ni thoi laichat asidagi nawa phakre Laibak asida nawa phabagi chang wangkhalaktuna chada humputra humdoi dasmik ahum ani yaurei Haksal Mantraloy na hai lebak asida na phawa mi gi chang hengalak pasina positive oiba mi gi masing tapna hantharuktuna positive oiba gi chang chada kun dasmik mapan tarukta leire lebak asida laichit asina sibiga chang chada ma dasmik taret ani oiri hauki pung kun marida na wo case lising marputara chatruk kunthra humdoi thenaki masi tharaga lebak asida corona virus ki positive oiba masing lak nipu mathoi lising tarahumdoi chani pan tarani thoi shure masig manung da chada yankaina Maharashtra Andhra Pradesh Karnataka Tamil Nadu masung Uttar Pradesh dagini lebak asida hojik apun active case lak nipan lising hompuni thoi shahum kul leiri hauki pung kun marida mioi chama supna humpumanga lising ama supna humpumanga leikhidabagaloina hojik phawbuda corona virus ka mari lenna sibami gi masing lising homputra chatruk kuntaruk shure Kendra ki ngaksal mantri Rajnath Singh ngasi Iran ki ngaksal mantri Brigadier General Amir Hatami ga unaduna lebak ani gi oiba mari gi matangda wari sanakre Lusingba ani na wari sanabada da Bharat amasung Iran gi marakta sahi kaya gi mamangda gi leranakliba kala sanskriti lolamadi sabetya gi oiba mari adu nahongna ningsingduna makhata na hena phawa mari thamnana wari sanaki Afghanistan santi amasung tangdu laitawa phim ama lehnanaba amadi lamdam asomda ngaksal gi mari hena chachlhananaba gi matangda su lusingba anina phongdoknaki Kendra ki Haksal Mantraloy ki Secretary Rajesh Bhushan ngasi video conferencing ki khotangda Rajya manga amasung Union Territory amagi Health Secretary singami pham pangtoktuna COVID-19 laksinana paikale thabak tharum sing matangda hanne yangsin krai Mifam redu nongsu Bengal ki Kolkata Haura North 24 Parganas amasung 24 Parganas Maharashtra ki Pune Nagpur Mumbai Nasik Raigad amasung Delhi ki jila taramathoi yauna punna jila kuntramanga thoi da lokaliba thabak tharum sing ki matangda yangsin ki Hauzik aroibada marwe pau amuhanna Mukhyamantri Nongthomam Biren hairi nupi bu namjanam theknaba madi ot naibada chenaba miyosing akan bacherak pigani Rajya ki DGP LM Khoktiana hairi Surachanpur thodok mari lenana chathariba thijinbagi thabak achuma maikedi sangchili wa yangno Manipur ki umangi pothok sing barak turel marelinda lona asamlomda puthokpa singi mathakta akan bathabak laukalagani haina Mukhyamantri na phongdokrai
Manipur ngasi COVID-19 ga mari lena namiyo ani laikhidre hojik phawbada laichit asina sekiba migi masing 39 sure amasung National Education Policy ga mari lena pangthokpa Governor singi conference ta hayeng Rashtrapati Ramnath Kovind amasung Pradhan Mantri Narendra Modi na wa ngangani paulo jare